Haukiba December 13 Irai numit ki ayuk pung 10:30 Tamenglong district ki manung chena leiba None bazar dagi kilometer 63 muk chetlaga leiba Phalong village part 1 dagi liang dinang pan mai gi yum khanghodana mai na tumna chakibadagi awaba kaya mayukna duna leiri Khunja Singda Relief Committee semduna mateng pangna bahotna duna leihuri nongmagi afangba thabak sing suduna hotna jariba imung asidadi awabagi mathakta awaba taba haibadu oiduna leiri Ikoi charge gi Catholic Church gi ga mana pesha se khra ki share oina puraga at least 92 or 93,000 se adu su yauraga tum gra maina ado sakre post kumba ko pillar kumba se ikoi mo season na ba yadre hai ikoi customary lo de ko adu kumba mai sak post ai se ikoi season na ba yade hai ko adu bu amaron da yam nungai ba mana khunda leiba me ikoi gi balo gi ko part 1 part 2 part 3 headquarter leiba makhaina Mating yam taurame yumse Christmas mamang da sim traba jade hai ko contribution su yam taurame Khungi Khunja Singh Amadi lamdam adugi ADC gi mateng kharaga loinana maina tumna chakraba yum adu nahongna na saduna honari adubu potlam ama fawba kanba ngamhodraba thodok aduda yum khak sabiba sina kadai fawba mahausa gi punsida hanjinba ngamgadra haina liangdinan pa maige imungna ningba kaina solhore Thodok asida kharadang oirabasu mateng oinaba mamang thaktagi kana leijadraba singi mateng pangduna lakliba Kangleipak News tengbang lupna chana thangnaba firol amadi sel oina mateng pangki mateng adu Christmas kumhaigi mangoina na pibani haina group asigi president Brozena Fangdana Hariba mafam asida akoi Kangleipak News tengbang lupna angang amabo pesagi mateng khaijanaraga Christmas ki mamangda anga mateng bang kharado su pibam thokpra haina khanajaraga chengchak firol amadi pesagi mateng sing adu akoi gi maraibak thiraba liang dinang pangmai mayimda Kangleipak News tengbang ki member sing amadi TOMTV gi sil nausing puna mafam sida akoi mateng pangbak sabani Amaromda khun asi city area dagi lapna leiba maramna awaba kaya mayokna duna leiri khwaidagi hena wariba singi marakta thaknabe ising marang kaina fangdaba amadi lambi thong ningthina leitaba sina oiri haire ana layengi lamda su khwaidagi anakpada leiriba health center asi kilometer 10 hena lapna lei adubu doctor amadi nurse singdi angang sing tika thaba matam natana lakte haina khunja singna fongdorakli Karigumba matamda hena akanba anaba natroga emergency lakpa matamda gari waiduna Tamenglong yongna puba natana atopa pambai leite haiduna nungnangduna leihuri Akhoi ja anaba keno komba matamda di adum Tamenglong da adum gari hire tawraga adum sale adu oibnina adu su akhoi gi kri sub center haina Wairangba da keno akhoi digi kilometer Taramuk chatpa mafamda adum leiri adu oibani na akhoi upai leitre adum akhoi di adum Tamenglong da adum gri reserve tawraga sale angang singe vaccination kapada di makhoi lambi du su khra lan bani na ko adum marak ta adum lai adum makhoi laktra di adum madu su angang check up tawba guma adum satpa matam da adum ka phauba vaccination du su Khungi Khunja Singna Amadi ADC gi mateng khara lawraba matungda anoba yum ama sanaba kan honari hariba yum asisu sahi amagi manungda amuktang lakpa Christmas hariba kumai sigi mangoina na loisana honari masida hariba Khungi Khunja Sing Amadi ADC khakki mateng sina akhoi yum asi loisanba ngamgadra loinana yum ama leijaram liba adu maina tumna chakhiba matamda mahakna tawjaram liba saving khudimak loinamak chakhrabani na hariba sina kankhatpa ngamgadra haibasidi yamna chawbo hangamadum oidura leiri Camera person Naresh Kaloina na hiram sigi matang da paudam jariba onel Sambandram Times of Manipur News Phalong